ꯏꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯕꯁꯤ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯀꯦꯅ ꯌꯣꯛꯂꯨꯕꯗꯒꯤ ꯆꯥꯛ ꯁꯣꯏꯅ ꯊꯣꯡꯕꯤ ꯋꯥꯏꯁꯤꯜ ꯂꯝꯖꯦꯡꯁꯨ ꯑꯩꯅ ꯇꯧꯕꯤ ꯆꯥꯛ ꯂꯣꯏꯔꯒ ꯆꯥꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕꯤ ꯍꯧꯒꯠꯂꯣ ꯍꯥꯏ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ ꯅꯠꯇꯦ ꯅꯤꯉꯣꯜ ꯄꯣꯛꯄ ꯃꯄꯥꯁꯤꯡꯗꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯝꯒꯗ꯭ꯔꯣ ꯍꯧꯒꯠꯂꯣ ꯃꯁꯤ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯒꯦꯗꯣ ꯍꯧꯒꯠꯂꯣ ꯍꯥꯏ ꯀꯩꯅꯣ ꯕꯥꯕꯣ ꯀꯅꯥ ꯇꯥꯟꯅꯕ ꯂꯥꯎꯏꯅꯣ ꯍꯣꯏꯅꯦ ꯍꯧꯒꯠꯂꯨꯅꯦ ꯑꯩꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗꯦꯕ ꯕꯥꯕꯨ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯩ ꯂꯥꯎꯏꯗꯨꯕ ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒ ꯀꯩ ꯈꯟꯗ꯭ꯔꯒꯦ ꯕꯥꯕꯣ ꯈꯪꯕꯨ ꯈꯪꯉꯤ ꯍꯥꯏ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗꯦꯕ ꯅꯣꯡꯉꯥꯟꯕꯒ ꯍꯧꯒꯠꯂꯒ ꯎꯔꯥꯎ ꯊꯥꯅꯅꯦꯕ ꯕꯥꯕꯨ ꯅꯪ ꯀꯅꯥꯅ ꯉꯟꯅ ꯍꯧꯒꯠꯂꯣ ꯍꯥꯏꯒꯦꯕ ꯃꯥꯅ ꯂꯩꯈꯠ ꯑꯁꯨꯝꯕ ꯃꯊꯧ ꯂꯩꯇꯕꯩ ꯃꯥꯅ ꯈꯪꯉꯤꯅꯦ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯣꯡꯉꯥꯜꯂꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯁꯤꯕꯨ ꯏꯄꯥꯕꯨ ꯀꯌꯥꯝ ꯌꯥꯝ ꯀꯥꯏꯔꯕꯒꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯍꯧꯒꯠꯂꯦ ꯍꯥꯏꯕꯁꯦ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯈꯪꯉꯕꯅꯦꯕ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯇꯥꯅꯕꯅꯦ ꯍꯨꯔꯥꯎ ꯊꯔꯥꯎꯗ꯭ꯔꯁꯨꯅꯦ ꯇꯞꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯕ ꯇꯞꯅ ꯍꯥꯏꯒꯗꯕ ꯍꯣꯏ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯌꯥꯍꯧ ꯊꯦꯡꯈ꯭ꯔꯕ ꯅꯪꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯌꯥꯍꯧ ꯉꯟꯕ ꯊꯕꯛ ꯐꯕ ꯃꯥꯜꯍꯜꯂꯤ ꯁꯤꯅꯤꯅꯦ ꯍꯣꯏ ꯑꯗꯨꯗꯨꯅꯦ ꯌꯥꯏ ꯉꯥꯏꯈꯣ ꯂꯩꯀꯥꯏ ꯃꯤ ꯇꯥꯈꯤꯅꯦꯕ ꯃꯤ ꯇꯥꯗꯅꯕ ꯇꯧꯁꯦꯕ ꯑꯣ ꯌꯥꯏ 이빠 강해 ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯅ ꯀꯟꯅ ꯂꯥꯎꯔꯗꯤ ꯂꯩꯀꯥꯏ ꯇꯥꯔꯒ ꯅꯪ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏ ꯁꯤꯅꯤꯅꯦ ꯍꯣꯏ ꯑꯗꯨꯗꯨꯅꯦ ꯉꯥꯏꯈꯣ ꯂꯩꯀꯥꯏ ꯃꯤ ꯇꯥꯈꯤꯅꯦꯕ ꯃꯤ ꯇꯥꯗꯅꯕ ꯇꯧꯁꯦꯕ ꯄꯥꯕꯨꯡ ꯑꯝꯇ ꯈꯜꯂꯨꯅꯦ ꯀꯩꯒꯨꯝꯕ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯗ ꯑꯩꯁꯦ ꯐꯩꯌꯦꯅ ꯈꯪꯍꯟꯈ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯅ ꯑꯃꯨꯛ ꯇꯥꯈ꯭ꯔꯗꯤ ꯑꯩꯁꯦ ꯃꯃꯧ ꯑꯣꯏꯖꯒꯦꯅ ꯍꯥꯏꯕ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯄꯥꯕꯨꯡ ꯆꯨꯝꯃꯤꯅꯦ ꯏꯆꯥ ꯍꯥꯏꯕ ꯑꯗꯨꯅꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯃꯄꯥ ꯆꯥꯕ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤꯕꯣ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣꯗ ꯄꯥꯕꯨꯡ ꯑꯝꯇ ꯐꯪꯗꯗꯅ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯗꯤ ꯑꯐꯪꯕ ꯑꯝꯗ ꯍꯦꯛꯇ ꯆꯦꯜꯍꯧꯔꯗꯕꯅꯦ ꯃꯔꯤꯡ ꯆꯦꯟꯗꯤ ꯌꯥꯒ ꯆꯞꯄꯦ ꯃꯥꯟꯅꯩ ꯃꯁꯤꯁꯨ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯃꯥꯜꯍꯜꯂꯦꯔꯒ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯀꯌꯥ ꯃꯥꯡꯈ꯭ꯔꯦꯅ ꯈꯕꯔꯗ ꯍꯥꯄꯛꯄꯁꯦ ꯃꯁꯤꯃꯗꯤ ꯅꯪ ꯀꯥꯎꯅꯨꯀꯣ ꯄꯥꯕꯨꯡ ꯃꯤ ꯃꯔꯥꯏꯕꯛꯀꯤꯅꯦ ꯅꯆꯥꯒꯤꯗꯤꯅꯦ ꯀꯩꯝ ꯈꯜꯂꯣꯅꯨ ꯐꯪꯕ ꯑꯝꯗ ꯊꯣꯛ ꯂꯥꯎ ꯆꯦꯟꯖꯜꯂꯗꯝꯅꯦ ꯂꯣꯏꯔꯦ ꯑꯣ ꯑꯗꯨꯗꯤ ꯅꯪꯁꯤ ꯂꯩꯀꯥꯏꯁꯤꯗ ꯐꯩꯌꯦꯅ ꯈꯔ ꯍꯥꯏꯌꯨ ꯁꯤꯅꯤꯅꯦ ꯍꯥꯏꯌꯣ ꯄꯥꯕꯨꯡꯅ ꯑꯗꯨꯃꯥꯏꯅ ꯂꯥꯎꯈꯣꯡ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩꯁꯦ ꯐꯩꯌꯦꯅ ꯃꯌꯥꯝꯗ ꯏꯝꯄ꯭ꯔꯦꯁꯟ ꯈꯔ ꯄꯤꯕꯤꯌꯣ ꯄꯥꯕꯨꯡ ꯏꯝꯄ꯭ꯔꯦꯁꯟ ꯄꯤꯔꯒꯦ ꯑꯁ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯂꯣꯟꯕ ꯆꯥꯁꯤ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯅꯤ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣꯕ ꯑꯁ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯅ ꯊꯣꯡꯕ ꯉꯥꯁꯤ ꯍꯥꯎꯈ꯭ꯔꯦꯗ ꯄꯥꯝꯃꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯁ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯁꯨꯗꯣꯛꯈꯤꯗꯅ ꯑꯩꯅ ꯁꯨꯅꯤꯡꯉꯥꯏ ꯂꯩ ꯌꯥꯔꯦꯍꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯄꯛꯑꯔꯣꯏ ꯃꯤꯅ ꯑꯗꯣ ꯄꯥꯕꯨꯡ ꯅꯪ ꯏꯝꯄ꯭ꯔꯦꯁꯟ ꯄꯤꯕ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯅꯆꯥ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯄꯥꯕꯨꯡ ꯏꯝꯄ꯭ꯔꯦꯁꯟ ꯄꯤꯕ ꯀꯥꯎꯅꯤꯀꯣ ꯄꯥꯕꯨꯡ ꯑꯩ ꯆꯪꯉꯦ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯒꯦ 이네 구비지부 계지다 깨ano. 니포. 시 킬로미터 원비로. 호호 야니. 카메 심비두가 계짐다 하피로 봐. 호호 야니. 야 따라 이네 짬 따라 봐. 따리. ꯑꯩ ꯑꯦꯛꯖꯥꯝ ꯑꯝꯇ ꯊꯥꯔꯔꯣꯏꯗ ꯀꯩꯗꯧꯔꯨꯅꯤ ꯂꯥꯏꯔ ꯃꯆꯥ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯨꯗꯅ ꯏꯃꯥꯁꯨ ꯁꯣꯟꯁꯜꯂꯛꯑꯦ ꯑꯩ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯃꯗꯨꯅ ꯐꯔꯅꯤ 이마기 부어 그리 더우랴 시 이마다 하요 이마 ꯑꯩ ꯑꯦꯛꯖꯥꯝꯁꯦ ꯊꯥꯔꯔꯣꯏ ꯏꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯋꯥꯕ ꯃꯆꯦꯠ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃ ꯊꯕꯛ ꯇꯧꯔꯒ 이마ꯒꯤ ꯑꯋꯥꯕꯁꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯈꯜꯂꯦ ꯍꯌꯦꯡ ꯑꯩꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯒ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯗ ꯁꯦꯟ ꯃꯌꯥꯝ ꯆꯪꯒꯗꯕꯗꯣ ꯀꯅꯥꯅ ꯄꯤꯕꯤꯒꯅꯤ ꯂꯥꯏꯔ ꯃꯆꯥ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯨꯕꯗ ꯀꯩ ꯀꯥꯟꯅꯒꯅꯤ ꯏꯃꯥ ꯑꯩ ꯑꯦꯛꯖꯥꯝꯁꯤꯁꯨ ꯊꯥꯔꯔꯣꯏꯒꯦ ꯏꯃꯥ ꯑꯦꯛꯖꯥꯝ ꯊꯥꯔꯨꯕꯗ ꯀꯩ ꯀꯥꯟꯅꯒꯗꯒꯦ ꯏꯃꯥ ꯑꯗꯨꯝꯅ ꯅꯤꯡꯕ ꯀꯥꯏꯒꯅꯨ 이마기 부어
Mahei tamiba punama thawak tawlabigi ngakta natte. Nangbu mati chaba mi am ohenba haibase. Nama aigi wasakni. Nang imagi ningbasi among tadi tunghalu kay dawgi. Imagi mani matom. Ima. Ay exam je thare ge. Ima gi ning thungna ba. Ima. Kisang ni magayar no ima. Ay le Tawri resti. tawru khudi magda mahi pau ko imagi bungo. Ima. Kapuna se. Oh, tai. तामोगी शूटिंग दो तांग ड्रामा थोई ट्राइन थोई दाई दो लेप बने दो तामो सोईबी बदिया त्रिको तामो Hey, location kadai dino ne? रा दाई दो इना तो लगे न खाली सोईबी बदिया त्रिको तामो Artistic kana no? हेरो नौ गंगा तुम तो रसिरा न तो नि As, ano basing to sida? कई नो तामो हाई भी जीवो No yari ba producer singi laita lari yingi da. Pangna ba pangnam da namna hona ba dane. Film am te hit chatre. Director ano basina. Director ri ba khoshi usitre. कई नो ने तामो हाई जीवो तामो ना हाई दी फना तुम नो नहीं ने Andak tine film je hit chalan da ba yada bane. Hey, ai nang wonder wasak tuna hairi sini. Handak ti hit chalan gida bane. Taibang ma puna khangsano. Nangna thatariba budget to adudagi daban de tongande nang karinta kirunu bakhalanu naya bane ai shine toge तामो दो उनरगा वाई तुम तो साना जीने ye hore nu midang wera moi no nurashi होई तामो जदी होरेन जा थोक्सरा गे दो थमजरा गे तामो thame handak ti hit landa baya da bane director nga kha moi na khu shite abro hit chalala loira da shil har moi ting dong ni ai khara phangru loire ai be mana college satai natro sha singa du lotion ko chen na kai no ta ro na Pabong lawyer ba ne? hey nanau no pidu ko khara ba ne Hawak ka ba ne Pabong? ai pa thabam ta sakke imung jida maram mokpa ipa nai be ili sei nang kata ngai re la ipa thiamani la Hoi Pabong. Ado Pabong pao matara ba. kari pau no ne Maningi inengan thoi do. Mai nu ba khana dana hale e hai. ye kari gi ne ge du dia Moi gi da ngang yaw de na tan thor ko ro ma le. ye oh pare ai pa thabak che ke sak to le silo ro Hoi Pabong. kumu phor bo moi na chahi ni phu he la kan ma yum pa moi na kadai de angang yaw di no madu da bo angang yaw di na tan thoi ni pa do mai ma kok tu lok tho ga state museum da thamadi ni yam yeng la kani thambu thamning ra da angak pa mi si lei Sleiba si mathong ram nai de Pabong ai na hai ba sel do piro. nang kari hai ke ne Khangjan na di si yango. hey kai do shi no ne nang hai du bo Lising yang khai. eh lising yang ke kai do na ba Album nam na ba. album nam bai ba ba na nam bi ra su yai phari ne nang na album nam do si kari no Ai na album nam ma di TV da thogla ni. TV da thogla di producer apau mem ai nek bala ani adai di sales su mayam phangani hero masak phajaba su phangani adai di ai dum phawrani ai phawradi adai di nupa su masak phajaba phangani sales su mayam parani ai tawisi babung wa da na bani babung sima thong pangre he babung piro sasat piro lupa lising ni phu yang kai chang dai sharu pudi na pa ai na lupa lising manga tara katana kunana ban bi ke ai ga khang na ba makeup man adudagi costume cameraman dress design to ba ai bale ipa na haru badane che pang bi ke dani ipa putok bi ke ato pa ga shamdaru nu ko he babung
ꯄꯥꯕꯨꯡ ꯍꯣꯏꯒꯨꯝꯕ ꯑꯔꯤꯕ ꯗꯥꯏꯔꯦꯛꯇꯔꯒꯅꯦ ꯄꯨꯜꯂꯒꯗꯤ ꯅꯆꯥꯁꯦ ꯃꯥꯡꯉꯅꯤ ꯑꯩ ꯄꯥꯝꯃꯤꯁꯦ ꯗꯥꯏꯔꯦꯛꯇꯔ ꯑꯄꯨꯡꯕꯗꯨ ꯅꯠꯇꯦ ꯑꯩꯕꯨ ꯗꯥꯏꯔꯦꯛꯇꯔ ꯄꯨꯝꯕ ꯑꯩꯅ ꯄꯥꯝꯃꯤꯁꯤꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯐꯥꯎꯕ ꯃꯌꯥꯗ ꯃꯩ ꯕꯪ ꯕꯪ ꯍꯧꯕ ꯃꯣꯏꯒ ꯑꯃꯨꯛꯇꯪ ꯄꯨꯜꯂꯦꯗꯅ ꯑꯗꯨꯒ ꯐꯥꯁ ꯂꯥꯎꯅ ꯀꯥꯞꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯣ ꯀꯥꯞꯊꯣꯛꯔꯣ ꯅꯪ ꯀꯥꯞꯊꯣꯛꯄ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯀꯥꯞꯊꯣꯛꯈ꯭ꯔꯣ ꯀꯥꯞꯊꯣꯛꯅꯕꯅꯦ ꯅꯥꯎꯔꯤ ꯃꯔꯨꯗꯣ ꯑꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯀꯥꯏꯗꯩ ꯀꯥꯞ ꯌꯥꯗꯣꯏꯅꯣ ꯀꯔꯤ ꯃꯤꯅꯣ ꯈꯪꯗꯦ ꯃꯤꯁꯤꯕꯣ ꯏꯄꯥꯗꯤꯅꯦ ꯁꯦꯟ ꯃꯅꯥ ꯑꯝꯇ ꯄꯤ ꯉꯝꯃꯣꯏ ꯀꯣ ꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯅꯄꯨꯅ ꯁꯥꯕꯤꯔꯝꯕ ꯏꯄꯥꯅ ꯊꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ ꯅꯥꯟꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤ ꯃꯇꯧ ꯃꯥꯜꯍꯜꯂꯤꯃꯤ ꯏꯄꯥ ꯂꯨꯄꯥ ꯑꯃ ꯄꯥꯏꯗꯦ ꯅꯄꯨꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯉꯥꯡꯉꯝꯃꯦ ꯅꯪ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯨꯅꯨ ꯀꯥꯟꯅꯗꯦ बिजनेस तौ थबक तौ ऐंगोंदा चैबी याबा चेरमी ngam yaba kai ngangami war mane a mathala kai chakre ऐंगोंदा दिने sen pi hara kanu ko lupam leite noi myam gi demand do ai pi chuma ma ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯄꯤꯕ ꯉꯝꯃꯣꯏꯗꯣꯏꯗꯤ ꯀꯩꯗꯧꯕꯧ ꯄꯤꯔꯝꯃꯤꯅꯣ ꯍꯥꯏꯌꯣ ꯀꯩꯗꯧꯕꯧ ꯄꯤꯔꯝꯃꯤꯅꯣꯕ ꯕꯦꯃ noi na chin nau myam ji lair bana ba gi mu changa pok mai bahota ina kara khunba chief minister ge mu changa pok di kari kai ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯊꯣꯡꯒꯥꯟꯗꯤ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯅ ए नंना कोई मुंग चंगा पोइसिदि chief minister gi thonga du khangda bai oire नंना ngasai ge isau langdana saudana leirisidi chief minister gi thonga khangda bai oire ma ba ए अदि चाक तो गने chief minister gi thonga do pa takpirage इपा न takpirage la ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯁꯤꯕꯣ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯊꯣꯡꯒꯥꯜ ꯈꯪꯉꯒ ꯑꯩꯕꯨ ꯁꯦꯜ ꯐꯪꯒꯗ꯭ꯔꯅꯦ ꯗꯥꯏꯔꯦꯛꯇꯔ ꯑꯔꯤꯕꯒꯤ ꯀꯣꯛꯁꯦ ꯐꯖꯅ ꯁꯥꯟꯅꯔꯤꯅꯦ ꯃꯥ ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯥ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯃꯥ ꯐꯩ ꯌꯦꯡ ꯇꯥꯔꯦ ꯃꯥ 이마 이씨 독번이다 카리노 이게 망치 그래 세 하글로 이씨마디언 독번망아마 망오래다 이마세 보타오세 키스토리세 이마디언 독번망아마 망오래다 이씨 이마 기도록이 이마 세세마 스토리세 타오세 또모 잘했어 또모 낭식 보타로로 이씨 이마 따레 뭐 이마 가이 내려게 암들아 암다 이마 이마 아스 이마 아주디 땀만 또 기도록이 스피르브니 지금 가이 내려게 미네 담이 땀 나와 들어 이마 아니 땀 되고 와서 따라디 이마는 뭐 한다 기니까 이마 또 아이네네 타임 파스 오이나 인터뷰 면 타기비도 아도 ngasi제 타박 인터뷰 마 하이도에바 아이 룰 세레토 야우레마 아 야우르보 야우레마 야 농아이래 아이게 닝버 통네 이마디 이마 농아이래 이마 나 뭐 한다 카니고 아이 타박 칼레나 아스 이마 뚜뚜뚜 이마 가시다 우대 아이는 하이도 못 떠래 이마 가시다 우대다 꼭시 나우리 기당 떨어 이마 아홀리 박지주 좀 또 오피서 칼레 비자니 해 호이 레이 파레 이마 아이 타박 또 들어보니네 이장 하움 레레 통짜르 짜르시 자세마 자시
ไม่งานเลยเฮ้ ꯑꯦ ꯃꯤ ꯎꯁꯤꯠꯇꯕ ꯀꯩꯅꯣ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯀꯩꯌꯦꯕ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯏꯕꯦꯝꯃꯩ ꯒꯥꯔꯤꯗꯣ ꯂꯥꯏꯠ ꯊꯥꯜꯂꯦ ꯍꯥꯏꯖꯕꯅꯤ ꯂꯥꯏꯠ ꯊꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯕ ꯀꯩꯅꯣꯝꯃ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯍꯥꯏꯔꯛꯑꯣ ꯂꯥꯏꯠ ꯊꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯩ ꯀꯩꯝ ꯍꯥꯏꯗꯦ ꯍꯩꯃꯥ ꯅꯪꯅ ꯍꯧꯖꯤꯛꯇ ꯂꯥꯏꯠ ꯊꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯦ ꯋꯥꯍꯩꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯪꯒꯤꯁꯤ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯅꯪꯒꯤꯁꯤ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯪ ꯅꯨꯄꯤꯅꯦꯅꯅꯦ ꯎꯁꯤꯠꯇꯕ ꯌꯥꯕꯤꯗꯣ ꯑꯩ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯈꯨꯠꯇꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯧꯊꯣꯛꯄꯤꯌꯣ ꯅꯪꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯗꯤ ꯀꯩꯅꯣ ꯅꯪꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯀꯩꯗꯧꯅꯔꯒꯦ ꯃꯥ ꯀꯩ ꯍꯥꯏꯅꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯕ ꯌꯥꯎꯒꯦ ꯇꯧꯅꯔꯤꯁꯦ ꯀꯩꯅꯣꯅꯦ ꯅꯪꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯣ ꯏꯕꯦꯝꯃ ꯍꯥ ꯑꯩꯔꯣ ꯄꯪꯗꯦꯍꯦ ꯇꯥꯃꯣꯁꯦ ꯀꯥꯏꯗꯩꯅꯣ ꯁ꯭ꯋꯥꯏꯗꯩꯅꯦ ꯑꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯌꯥꯏꯅꯦ ꯇꯥꯃꯣ ꯑꯩꯗꯤ ꯀꯩꯁꯨ ꯂꯥꯟꯖꯗꯕꯅꯤ ꯇꯥꯃꯣ ꯃꯤꯑꯣꯏꯕꯒꯤ ꯁꯛꯁꯦ ꯌꯥꯝ ꯀꯥꯟꯅꯕꯖꯥꯠꯅꯤꯀꯣ ꯑꯩꯒꯤ ꯁꯛꯁꯦ ꯎꯔꯒ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯏꯌꯥꯝꯕꯒꯤ ꯁꯛꯁꯦ ꯎꯔꯒ ꯅꯨꯄꯤꯗꯣ ꯑꯣꯏꯅ ꯉꯥꯎꯔ ꯆꯠꯈ꯭ꯔꯦ ꯇꯥꯃꯣ ꯏꯅꯥꯎ ꯅꯪꯁꯨꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯏꯠ ꯊꯥꯜꯂꯤ ꯈꯣꯠꯂꯤ ꯑꯝꯇ ꯍꯥꯏꯔꯨꯅꯨꯀꯣ ꯍꯣꯏ ꯏꯌꯥꯝꯕ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯑꯁꯨ ꯑꯩ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏ ꯂꯥꯎ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯐꯥꯎ ꯑꯐꯥꯎꯕ ꯅꯨꯄꯤꯁꯤꯡꯁꯨ ꯂꯩꯖꯥꯠꯅꯤꯗ ꯑꯦ ꯅꯍꯥꯟꯒꯤ ꯅꯨꯄꯥꯗꯨꯅꯤ ꯁꯤꯗ ꯆꯪꯈ꯭ꯔꯦ ꯏꯆꯦ ꯀꯅꯥꯅ ꯍꯥꯏꯁꯤꯕꯣ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯐꯥꯒꯤꯉꯩꯗ ꯏꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯇꯍꯥꯟ ꯆꯥꯔꯦ ꯉꯁꯤꯗꯤꯅꯦ ꯑꯩ ꯃꯉꯣꯟꯗ ꯐꯥꯔꯒ ꯂꯩꯇ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯅꯪꯁꯤꯃ ꯅꯪ ꯇꯧꯔꯤꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯤꯀꯣ ꯅꯨꯄꯥꯗꯕꯨ ꯅꯪ ꯀꯃꯥꯏꯅ ꯍꯧꯖꯟꯒꯦ ꯍꯥꯏꯅꯣ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯐꯕ ꯅꯨꯄꯥꯁꯤꯕꯨ ꯄꯥꯛ ꯐꯪꯕ꯭ꯔꯣ ꯅꯨꯄꯥꯅ ꯁꯨꯝ ꯍꯧꯕ ꯉꯥꯏ ꯂꯩꯇꯥꯗꯤ ꯀꯃꯥꯏꯅ ꯅꯨꯄꯥ ꯑꯐ ꯐꯪꯗꯣꯏꯅꯣ ꯄꯥꯝꯕꯨ ꯄꯥꯝꯃꯗꯤꯅꯦ ꯍꯦꯛꯇ ꯂꯩꯁꯟꯒꯗꯕ ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯑꯐꯕ ꯅꯨꯄꯥ ꯈꯟꯒꯗꯕꯅꯤ ꯀꯩꯅꯣ ꯏꯆꯦ ꯅꯪꯁꯤꯃ ꯑꯗꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯩ ꯆꯪꯉꯔꯣꯏ ꯏꯆꯦ ꯅꯪ ꯆꯪꯉꯣ ꯅꯪ ꯇꯜꯂꯕꯅꯤꯅꯅꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯪꯉꯨꯔꯒꯦ ꯍꯣꯏ ꯏꯆꯦ ꯆꯪꯉꯨꯔꯣ ꯏꯆꯦ ꯅꯆꯦꯒꯤ ꯃꯤꯁꯟ ꯍꯧꯔꯒꯦꯀꯣ ꯆꯦꯛꯁꯤꯜꯂꯨꯀꯣ ꯊꯦꯡꯛ ꯌꯨ 치킨 좀 어떻게 비비러 ꯇꯥꯃꯣ ꯅꯪꯁꯦ
ꯀꯩ ꯃꯍꯩ ꯄꯨꯕꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯅꯍꯥꯟ ꯇꯥꯃꯣꯒ ꯑꯍꯥꯟꯕ ꯊꯦꯡꯅꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯨꯝꯕ ꯆꯥꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯌꯥꯏꯍꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯪꯒꯥꯎ ꯐꯨꯔꯤꯊꯣ ꯀꯣꯏ ꯑꯃꯗ ꯍꯥꯞꯆꯜꯂꯤꯁꯦ ꯆꯠꯄꯤꯟ ꯃꯥꯡꯒꯗꯕꯅꯤ ꯇꯥꯃꯣ ꯆꯥꯔꯂꯤ ꯆꯠꯄꯤꯟ ꯃꯥꯜꯂꯁꯨ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟ ꯃꯥꯜꯂꯁꯨ ꯑꯩꯗꯤ ꯇꯥꯃꯣꯕꯨ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯁꯤꯅꯤ ꯀꯨꯏ ꯉꯥꯡ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤ ꯉꯥꯡꯁꯤ ꯃꯤ ꯑꯉꯝꯃꯤꯅꯦ ꯆꯠꯂꯣ ꯅꯐꯝ ꯆꯠꯂꯣ ꯑꯩꯉꯣꯟꯗꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯗꯗꯤꯅꯦ ꯌꯥꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯍꯣꯇꯦꯜ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗꯅꯦ ꯁꯤꯗꯩꯁꯤꯗ ꯆꯣꯡꯊꯔꯒ ꯁꯤꯃꯤꯟꯅꯗꯣꯏꯕ ꯏꯁ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯁꯤꯒꯤꯗꯤ ꯅꯇꯣꯝ ꯁꯤꯕꯗꯤ ꯆꯠꯂꯣ ꯑꯩ ꯃꯨ ꯅꯞꯁꯟꯕꯤꯔꯛꯑꯅꯨ ꯁꯤ ꯅꯨꯄꯥꯁꯦ ꯀꯌꯥ ꯊꯃꯣꯏ ꯀꯟꯈ꯭ꯔꯕ ꯅꯨꯄꯥꯅோ ꯌꯦꯡꯉꯨꯅꯦ ꯃꯤꯗꯤ ꯅꯨꯄꯥꯅ ꯍꯧꯅꯩꯌꯦ ꯑꯩꯗꯤ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯅꯪꯉꯣꯟꯗ ꯍꯧꯔꯤꯅꯦꯕ ꯁꯤꯐꯧꯇ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯁꯟ ꯉꯝꯕ ꯋꯥꯅꯤ ꯅꯪꯅ ꯁꯤꯜꯂꯤ ꯆꯥꯔꯤ ꯐꯤꯖꯣꯜꯗꯨꯕꯨ ꯅꯪ ꯀꯅꯥ ꯄꯥꯝꯕꯤꯗꯣꯏꯅꯣ ꯑꯗꯨꯗꯤꯅꯦ ꯅꯪ ꯑꯃꯦꯔꯤꯀꯥ ꯆꯠꯂꯒ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯄꯥꯅ ꯐꯪꯒꯗꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯅꯅꯦ ꯃꯅꯤꯄꯨꯔꯅꯤ ꯃꯐꯝꯁꯤꯗꯗꯤ ꯏꯅꯥꯠꯀꯤ ꯆꯠꯅꯕꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤꯁꯤꯡꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕꯁꯤ ꯅꯪꯁꯨ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜꯗꯣ ꯑꯗꯨꯝ ꯁꯦꯠꯂ ꯌꯦꯡꯉꯨꯅꯦ ꯑꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩꯁꯨ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯃꯣꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯕꯤꯗꯣꯏꯔꯣ ꯌꯥꯗꯣꯏꯔꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯈꯟꯅꯁꯤ ꯑꯗꯨꯗꯤ ꯑꯩ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜꯗꯣ ꯁꯦꯠꯂꯨꯈꯤꯒꯦ ꯇꯥꯃꯣ ꯀꯥꯎꯅꯤꯀꯣ ꯆꯠꯂꯨꯈꯤꯒꯦ ꯇꯥꯃꯣ ꯀꯥꯎꯅꯤꯀꯣ ꯁꯣꯏꯅꯗꯕꯤ ꯑꯉꯛꯄ ꯃꯤꯁꯦ ꯂꯩꯖꯥꯠꯅꯤ ꯑꯁꯦꯡꯕ ꯆꯠꯅꯕꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤꯁꯤꯡꯗꯨꯅꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕꯁꯤ ꯅꯪꯁꯨ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜꯗꯣ ꯑꯗꯨꯝ ꯁꯦꯠꯂ ꯌꯦꯡꯉꯨꯅꯦ ꯑꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩꯁꯨ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯃꯣꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯕꯤꯗꯣꯏꯔꯣ ꯌꯥꯗꯣꯏꯔꯣ ꯑꯩꯁꯨ ꯏꯅꯥꯠꯀꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯃꯣꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯕꯤꯗꯣꯏꯔꯣ ꯌꯥꯗꯣꯏꯔꯣ 예. 그놈의 아이상 인도시고. 분식이 어떻게 타면 그만 떠버리야. 그날 인절레 눈을 떠오르시고. 바보 까리노 시보 짜르 시보 짜니 그이노 바보 짜니 그이노 까나나 론바 아이는 론데디 까나라 론비드네 바보 예 나는 론바 짜 호이 그이노 만타 콜 에이시나 짜니 그이노 bettin 세 아무가 yeng leirene kok thaose bettin 까나나 론바 짜 노이바 아이는 론데디 바봉기부 까나라 론비도이노 예 낭보 짜 론무까 하이브네 누피네 짜 론데디 까나나 론도이노 바보 아이씨 ngako Why the breast ka kuna tauke isana lomba cha si hana thakke thao as kaidaroge babu nangi cha ji di uro ka thamu do malu ramine adu di kaya ga haure special gi mathak ore mene khoi babung ji di onthok ba sibuani na khoi babung ji di cha lon ba tabu muro kana habnagi nai pin nang di samai torom ne se kana khangnia nang samai tor kane di pa di krai thajiru de ai di ngap pa thi nge da
ꯎꯗꯩ ꯇꯥꯃꯨ ꯄꯪꯉꯨꯔꯦꯅꯦ ꯌꯥꯛꯁꯦ ꯑꯁ ꯅꯨꯡꯉꯥꯏꯔꯦꯍꯦ ꯏꯆꯥꯅ ꯉꯁꯤ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯍꯦ ꯑꯗꯣ ꯅꯪ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯝꯕꯁꯤꯗꯒꯤ ngasi ꯂꯩꯔꯝꯕꯁꯤꯗꯒꯤ ꯅꯪ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯇꯧꯔꯣꯏꯕ ꯅꯆꯥ ꯑꯗꯨꯝꯕ ꯅꯠꯇꯦꯕ ꯑꯗꯨꯅꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯏꯄꯥ ꯉꯁꯤ ꯊꯕꯛ ꯌꯥꯝ ꯂꯩ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯏꯟꯖꯥꯡꯒ ꯊꯣꯡꯕ ꯍꯩꯒꯗ꯭ꯔꯣ ꯍꯩꯇꯗꯤ ꯀꯩꯅꯣ ꯄꯥꯕꯨꯡ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯄꯥꯕꯨꯡ ꯍꯪꯒꯦ ꯑꯩꯅ ꯊꯣꯡꯉꯣꯏꯅ ꯊꯣꯡꯗꯕꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯂꯣꯏ ꯊꯣꯡꯒꯗꯕꯅꯦ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯍꯤꯟꯖꯥꯡꯒꯁꯦ ꯑꯩꯅ ꯂꯣꯏ ꯊꯣꯡꯒꯗꯕꯅꯦ ꯄꯥꯕꯨꯡ ꯑꯁ ꯅꯨꯡꯉꯥꯏꯔꯦꯍꯦ 이자는 분식이 한보이는 통보 짝도 이빠는 분식이 한보이는 하우는 따토게 빠붕 에이 짝 통으로게고 빠붕수 일루 토우로 빠붕 에이 통으로게고 쩔어 통으로 ꯌꯨꯝꯁꯤꯕꯨ ꯇꯨꯝꯗꯤ ꯆꯨꯝꯃꯖꯥꯠꯂꯣ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯉꯁꯤꯔꯅꯦ ꯑꯁ ꯀꯥꯟꯅꯗꯦꯁꯦ ꯍꯦꯛꯇ ꯆꯪꯉꯒꯦ